Social media amati newspaper singi maruba update miyamda thamjare ahanbada ngarang Yaingangpokpi da Kuki militant singna nongmai kapa horakre amadi searchlight maitairom saito onsilaga Kapsilakhre hairi mathangda accident da Kuki refugee ani Kukilen yaukhre mamingna paukho thangkipgen Senam Bongjang village amadi lemin thangkipgen Senam Bongjang village ni paumi phubata senaba SI suspend tawkre infective gi paumi RC mangang sa phubata senaba CDO Imphal East ki sub inspector SS Nikhil Singh khudaktagi suspend tawkre haina Imphal East district ki SPK Mega Chandra Singh na thadropwa serola mana khangalagle game gi faida Kuki refugee Singh na CM ngaikhre ngarang thingang Singh gi CM na Kuki len gi lam lan thoklaga naga gi lamda changnaba honakre 1 lakh pulak laba lamok kakpu dumaina kakkani na lailiba Kuki army asengba purup sigi damakta ahan boy na linkhat ki basingna sini khangdaba makai Manipur amasung Kuki len boundary Asian highway da kusukhulai matik chana ngaktuna leptun leiriba se ubada praja mayamdi tonganba nungaiba wakhalama phawhale moina lawriba thodang asumna atopa purup ki lanmi singna loina lawraklagadi sumaina migi makhada mina usitana leiriba se leiroina khale kallu thauna layo isorna mathauna leba purup nungsiba kaigi lepi habisi kaugano asumna Kuki gi translation thamlagle sub inspector ama society tawduna sijakre moreda posting taba kunsuba battalion CRPF ki sub inspector ama masamatom ta kapsin jadun sijakre masamatanta masagi service ganna kapsin jadun sijakraba person today Prasanna Kumar Deka sahi yaingkhre ko kawi mahak masagi berek ki ka amada masamathanta masagi service ganna kapsin jaduna siraga lerum khibani haire mahak karigidamak masamatanta kapsin jaduna sijakhibanu haiba chapchana hujik phawbu gi oina khangbang amdre mahak ki thawa yawdra bahaksa post mortem tawnaba mathau taba thabak akhotkhre haire law and order gi phibam phatrabadi afaspa thamlakpa yabagi ingit pirakre National Highway 37 Imphal Jiribam lambi amadi National Highway 2 Imphal Dimapur lambi da illegal tax khomgaliba amadi oil farm yauna mafam kayada aina yadaba moongda senkhai thungkhai tawriba singase leptrabadi state cabinet na law and order phibam gi matangda kupna yengsilaga mamangda laikiba phibam haibade afaspa thamlakpa yabagi ingit house ki leader na pikre Manipur da matam amada yamna na taijadaba phibam mama leirakpadagi Bharat Sarkar na afaspa thamjilakhiba laikhrabani highway lambi amadi oil palm yauna mafam kayada illegal oiba moongda paisa khairiba singase leptrabadi mamangda laikhiba phibam leirakpa yai maduda miyamna warobigano haina house ki leader oiriba chief minister N Biren Singhana ngarang phomkhiba assembly session da phungdokre senapati ki thoramda CM saruk yabu ngamkhidrei senapati district student association ki building sangaba ga loinana senapati district inter school sports meet 2024 ngarang chief minister N Biren na hodokani tawramba do chief minister N Biren masa saruk yabu ngamkhidrei CM masa saruk yakidrabasu CM na senapati miyamda pigadaba waro minister Awangbong Numaina oina pathokre senapati district headquarter da pangthokpa thawramadu nongsingi phibam na maram oiraga chathok chasinda khudong chataba oibadagi thawramadu da chief minister N Biren saruk yakidabani hairi CM saruk yakidrabasu thawramadu da water resource minister Awangbong Nirmai transport minister Khasim Basum MLA Dikho amadi MLA Kumosa saruk yakhi thawramadu da chief minister saruk yakidabana maram oiraga minister Awangbong Nirmaina CM gi mahut sinduna senapati district student association gi building sangaduna miyamda khusinabag loinana senapati district inter school sports meet 2024 so minister na hodoke